आकाशवाणी इम्फाल वहेंगबम राजेशना पाव पाजरी आनबदा मरोइबा पाव मणिपुर ऑपरेशन तौदुना अंगांग उन्नबगी चांग यामना वांगलिबा असि मखाताना हंथानबगी तंगाई फदबा लई हाइना हक्सेल मंत्री डॉक्टर सापम रंजन सिंहना फोंदोक्रे लेबाक सिनबा थुंगबदा चथरिबा स्वास्थ्यता ही सेवा कैंपेन की सरुक अमा ओइना राज्यसिगी तोंगान तोंगानबा जिला सिंगदसु लू नानबगी थौरम सिंह पांगथोक्रे मेद विभागना हारी मणिपुर यावना अवांग नोंपोक राज्य खरा अमसुंग खा भारत की मफम क्यादा लागलिबा नुमित खरनी असदा अखाक अरावगा लोइना नोंग चुगनी त्रिपुरादा नेशनल लिबरेशन फ्रंट ऑफ त्रिपुरा अमसुंग ऑल त्रिपुरा टाइगर फोर्स की मियोई चंगा हेना सरकार संजरखरे अमसुंग केंद्र की हक्सेल राज्य मंत्री प्रताप राव यादव नंगसी नई दिल्ली दा टोबैको फ्री यूथ कैंपेन 2.0 हौदोक्रे मणिपुर सिजरियन सेक्शन तौदुना अंगांग उनबगी चांग यामना वांगलंबा अदु हौजिक खरद ओइरबसु हंथरकले हाइना राज्य की हक्सेल अमसुंग याइफे युम्बाल मंत्री डॉक्टर सापम रंजन सिंहना फोंदोक्रे प्रधानमंत्री सुरक्षित मातृबा अभियान अमसुंग अतई मैटरनल हेल्थ प्रोग्राम मरी लेना इम्फाल पांगथोप थौरम अमदु वांगांगबदा मंत्री हाई सिजरियन तौदुना अंगांग उनबगी चांग हौजिक हंथरकलिबा असिदगी खरग हेना हंथहनबा मियाम पुन्ना होनमिनसी डॉक्टर रंजन मखाताना हाई मणिपुर मतम खरगी ममांगदा ऑपरेशन तौदुना अंगांग उनबगी चांग असी चादा मरफू मंगा यौरपगी तंजा अमा लैकी मसीमक लमदम असिगी ओइना अफबा खुदम नत्ते मरमदुना मसीना समाज असिदा लाकदबा अकायबसिंग अदु खंगदुना सरकार असिना मरी लेनबा विभागसिंग खुसमदुना होनरकपना ngasiदी अंगांग उनबदा ऑपरेशन तौबगी चांग खरमखै हंथानबा ngamle मांगहाई थौरांग असी हेना माई पाहनबो होनबदा गायनीगी डॉक्टर सिंगदगी हौरगा मिपुम खुदिमंगना पुन्ना होनमिनरबदी मसिंग हंथानबा ngamgani मसी माई पाकनबो होनबदा लम असिदा थबक तौरिबा खुदिमंगना पुक्सेल सेंगना पुन्ना होनमिनबगी तंगाई फदबा लई मैटरनल हेल्थ डिवीजन स्टेट हेल्थ सोसाइटी नेशनल हेल्थ मिशन मणिपुर अमदी डायरेक्टोरेट ऑफ हेल्थ सर्विसेस मणिपुर सिनबा थरम अदा आई प्लेस फॉर 9 अचीवर्स एवॉर्ड की मना मथुमसु येंथोकी मणिपुर ख्वाइदगी यामना डेंगी की पॉजिटिव केस थेंगनरिबा इम्फाल वेस्ट की कैसाम थोंगदंगसी डेंगी अवेयरनेस हेल्थ कैंप अमा पांगथोक्रे अपर प्राइमरी हेल्थ सेंटर क्वाकैथेल की मखादा यूथ इंटीग्रेशन क्लब न सिंदुना थौरमदु कैसामथोंग मनिंग लोंगजम लेकाई वार्ड नंबर 11 द पांगथोकी थौरमदुदा सेंटर असिगी एमओ इंचार्ज ना डेंगी की मतांगदा वाफम क्या फोंगदोकी लेबाक सिनबा थुंगबदा चथरिबा स्वास्थ्यता ही सेवा कैंपेन की सरुक अमा ओइना राज्य सिगी तोंगान तोंगानबा जिला सिंगदसु लू नानबगी थौरम सिंह पांगथोकली डिस्ट्रिक्ट यूथ अफेयर्स एंड स्पोर्ट्स सेनापतिना SDOM DSA SDBA SDWA अमसुंग बास्केटबॉल एसोसिएशन एंड एथलेटिक एसोसिएशन ना जिला सिगी तोंगान तोंगानबा मफम सिंगदा लैरिबा स्पोर्ट्स कॉम्प्लेक्स सिंग अमदी मिनी स्टेडियम सेंगदोकपगी थौरम चथकी मसिगी मथक्ता सेनापति ऑटोनोमस डिस्ट्रिक्ट काउंसिल की मखादा लैबा स्कूल सिंगदसु सेंगदोकपगी थबक चथकी स्वास्थ्यता ही सेवा कैंपेन थौबाल जिला की म्युनिसिपल काउंसिल सिंह की मखादा थौबाल अथोपम लेबा एंग्लो मणिपुर वार मोनुमेंट साइट लमतू सेंबगी थौरम पांगथोक्रे थौरम असी ग्राम पंचायत थाकता अमसुंग PICED थौबालसु पांगथोक्की मरफू तरुक सुबह बटालियन CRPF नसु इम्फाल की सेराउ सिंगदा कैंपेन असिगी सरुगम ओइना लमतू सेंबगी थौरम पांगथोक्रे लमफेल एरिया पीस एंड डेवलपमेंट कमिटी अमसुंग नहारो लैसेंबा क्लब थांगमैबन सिनाम लैकाइना पुन्ना सिनबा थौरम अदुदा मफम अदुगी अकोइबदा उ चारा सिंग थाकी थखाय अमा चथगदबा स्वास्थ्यता ही सेवा फेरजोल जिला दसु मपुंग फाना चथरी कैंपेन असिगी सरुक अमा ओइना एक पेड़ मां के नाम अभियान की मखादा फेरजोल गवर्नमेंट हाई स्कूल दा उ चारा सिंग थाक्रे कम्युनिटी हेल्थ सेंटर पारबुंग नसु लेबाक सिनबा थुंगबदा चथरिबा थौरम असिदा सरुक याकी स्वास्थ्यता ही सेवा लिसिंग अनि कुमरी कैंपेन की सरुक अमा ओइना स्वाभाव स्वास्थ्यता संस्कार स्वास्थ्यता हाइबे हिरमदा चांदेल जिला की कोमला थाबी प्राइमरी हेल्थ सेंटर की अकोइबदा लमतू सेंबगी थौरम अमा पांगथोक्रे थौरम अदु साउथ ईस्ट मणिपुर कॉलेज की NSS यूनिट अमसुंग कॉलेज असिगी इंटरनेट क्वालिटी एश्योरेंस सेल न पुन्ना सिनबनी ngasiगी थौरम अदुदा कॉलेज असिगी ओजा अमसुंग महिरोई सिंह NCC कैडेट अमसुंग PIC की स्टाफ सिंह सरुक याकी केंद्र की इंफॉर्मेशन अमसुंग ब्रॉडकास्टिंग मंत्रालय की सेंट्रल ब्यूरो ऑफ कम्युनिकेशन रीजनल ऑफिस इम्फाल सिंधुना चयोल अमा चथगदबा हिंदी सप्ताह की थौरम ngasiदगी इम्फाल की वांखैदा लेबा मसिगी ऑफिस ता हौक्रे
Chief Guest ki warol piduna Manipur Hindi Parishad Imphal ki General Secretary Dr. Aribam Brajakumar Sharma na hai Bharat kumba pak chauraba laibak amada amatta oina punsinaba lon oiriba Hindi bu chakot hanbagi tangai phadaba lai Official Language Act 1962 gi channa kanglon matungina sarkar gi office singda Hindi lon sinabigi tangai phadaba adusu mahangna panki Thasi kontra phawa chathakadaba thauramgi saruk amo oina tongan ba cultural program sing sereng seidinaba rasna iba changdam nabana chingba pangtokkani Haukiba tangkun amasung kunithoi da sikiba akanban nonglei nusina amangata thongkraba Khundarpham Bidhan Sabha Kendra gi imung singda MLA TS Lokesor singna jingga yen thokre thorom adu da wangang da Sri Lokesor hai nonglei nusit adu da uyumpok patlo amadi leitan pokpi yauna tongan mafam singda leiba yum nipu marirom amangata thoki amangata thokraba yum singda sarkar gi maikai degisu pangba yaba mateng pangani haibigi thajaba pirak le hari paugi marak thatna break ama Nungsijarba lomising, mit pangbiro, wahik kidamak masakhang da bahida kaptuna matamanghan birano. Lauda tabo wahik kitin namadi masigi marum, macha, mapi pumnamak tumna hatuna, pau pamibun mit kunfrani ngaktoktuna tambangam labahidak. BPMC natraga hopper, anisigi marakta amayakta sizinaduna, lomisingi awaba, laina kuhan mangam lagani. Thajadaba tawbiganu. Manang nakpa retailer sing, natraga Thaujal Agro Manipur, Sagolwan Mainole ta phangbiragani. Tabiriba pausi Akasbani Imphal dagini Med Bibang hari awang nongpu raja karak Kerala, Andhra Pradesh ki Samudra Khongban, Rayalaseema, Telangana, Gujarat, Madhya Pradesh, Vidarbha amasung Chhattisgarh ki mafam kyada nong chugani hari. Arunachal Pradesh, Nagaland, Manipur, Mizoram amasung Tripura ki mafam kyada ngasi nong chugani. Indian Meteorological Department Imphal Center ki cherolamagi matungina Manipur ki jila khudimakta ngasi amasung hayeng akhak arawga loinana nong chugani. Kangpokpi, Kamjong, Bishnupur, Thawbal, Kaksing, Tengnopal, Imphal East, Imphal West, Jiribam, None, Chandel amasung Churachandpurda akhak araw yauna nong chugani. Tamenglong, Senapati amasung Ukhrudna centimeter 13 gi changda nong chugani. Imphal East lagi manungda leiba national amasung state thaki sakhanglaba rajniti dol singi oiba mifam ama mathang thagi nipanda pangthok lagani mifam asi Imphal East lagi Porompat leiba DC office da ayuk pung 10 makhai tabada pangthok kani hari jila asigi deputy commissioner Kumanthem Dainana thokpa cherolaman hai jila asigi Bidhan Sabha Kendra 10 gi polling station sing nongna semtopagi matangda wafam sing khanagani dol singi president natraga secretary na makoi gi mihut ani mifam asida tharaknaba khangalakli All India Students Federation Manipur State Council na Register Band Service toriba mioi singna makoi gi band singi capacity yenglaga mairoi sing pubina ba appeal tori cherola mada loop asin hai mairoi masing hena pubuna makoi da nungai taba amadi wan tharak pa yawba na band service toriba singna masing hena pubidana ba appeal tori Aina Thinkraba Loop People's Liberation Army PLA gi Niputaruk Suba Kumon Thormal Lakpada Loop asigi acting president MM Ngaubuna Raija sigi miamda yaipa paujil pirakli Cherola mada Loop asin hai PLA linkhalakpadagi Loop asigi lami kya punsi longkre makoi gi mafamda Loop asina ikai kumnaba ulakli District Youth Affairs and Sports Office Thawal na sinba District Youth Festival Thawal lising ani kunmari ngasi Thawal Khetri Lekai Hauktabi Lampak Talaiba Multi-Purpose Indoor Stadium da Pangtokre Youth Festival asda jila asigi naha kya na tongan mahiram sing laik pa changdam na ba sereng sedina ba wari macha iba amasung natki ba isai amasung jagoi na singbada athoi ahenta naki Tungda changdam na ba adu makok mathang ta krapasingda certificate amadi sel gi mana piduna pungning thawat ki Yaripok Khoirom Makha Lake Kaigi Yaripok Chandra Khonglambi da leiba Golden Pillar Foundation School gi manakta Shaktiman truck amana khamduna leiba gari singda thengjin bada mioi mari asok apan nangle hari soklaba sing adu anakpa hospital da pukatuna layengki None jila gi longmi singda sentok henganan bagi pandam da nomugi oba baigyanik oba mongda lake cultivation gi awareness program ama iroi sembada leiba Central Agricultural University ngasi pangtokre Thoramasi National Institute of Secondary Cultural Namkum Ranchi gi makada All India Network Project Conservation of Lake Insects Genetics Resources CAU Imphal na sinbani ngasigi thoramadu CAU gi Professor Dr. L Nabachandra athoiba mithulen oiki subject expert singna None jila digi lakba lomi kuntra da lake cultivation gi matangda ningthina khangan ki tungda university asigi
Entomology Department na puthokpa lairik Scientific Methods of Leg Cultivation for Farmers Additional Income phongki. NSS Unit Nelit Akampat Imphal Lifesavers Manipur Lising Machamapan Humudramapan DMCS Stalwarts Manipur HDFC Bank Imphal amasung Rimski Department of Transfusion Medicine na pun na kusamaduna National Service Scheme NSS de lising ani kun mariga marilin na idan tawagi thormama Nelit Imphal gi seminar hold nga si pangthokre thormadra miyoi humpuna idan tawki Sahi nauriba angangsing aswayangam tuandanaba amasung human trafficking tingnabagi matangda law enforcement agency sing service provider amasung NGO singgi oiba kananeba mifam ama Tamenglong headquarters nga si pangthokre Tamenglong district police amasung project mukti anina sinba thauram aduda angangsing bu aswayangam tuandanabagi matangda leiriba ain sing POCSO Act child rights amasung hiram masda law enforcement agency sing na thengnariba kudong sadaba singgi matangda akang ai sing na wangangki Central Forest Division amasung Department of Zoology Manipur University na punna sinduna lin masak khangdokpa kanbiba amadi lin na sikpagi matangda nomagi oiba workshop amanga si Mantri Pukhi Forest Office Complex ta pangthokre workshop aduda Manipur phangliba lin makhan sing masak khangdokpa makoibu kanba matamda asoi engam thondaba amadi lin na sikpa matamda first aid karamna pigadagi habigi matangda khanaki Documentary filmmaker Mina Longzomgi documentary film Andro Dreams Tarahumdo Shiba Iran International Fix Festival da ut nabagidama khalakle film masi Naidili da pangthokiba IAWRT Asian Women Film Festival amasung Tarasuba Kolkata People's Film Festival su utkrabani paugi maraktana break amamok Chatliba September amasung October tha asi National Ovarian amadi Breast Cancer Awareness Month kamari leinana numit khudingi ayupung mapaldagi tarani thoi fauba tha ani chupna gynecologist Dr. Basanti amasung Dr. Bandanana free gynae doctor consultation ge loinana free breast ultrasound screening breast mammography pap smear test amasung thyroid ki anabasing khangdoknaba USG sizinaduna screening lemna tawbagi khudongchaba pizari anabasingi oina PMJAY health card amasung government employee singi su khudongchaba pizari akupa marol gi damak AOI Babina Specialty Hospital, Sajiva Jail Road, Kabaisoi, Imphal East, Tanabiu. Akasbani Imphal gi pau tabiri. Tripura National Liberation Front of Tripura amasung All Tripura Tiger Force ki miyoi changa hena sarkar da changjarakre Sepahi Jala Jila gi Jampui Jala da pangthopa thoram amada lalolup sing asina yamlaba khujugulai singa loinana Mukhyamantri Dr. Manik Shah Chief Secretary JK Sinha amasung DGP Amitabh Ranjan yawa thoram amada changjarakhibani thoram adu wangang bada Mukhyamantri Dr. Manik Shah hai lalolup sing asigi miyoi singna mahuksa gi punsi changlakpa asina raijai sigi chakot thorangi lambi de hena mapangal kangkhat halagani Manghai awang nopok lamdamda lairiba tongan tonganba lalolup singa Kendra Sarkar ga yana warol tarani thoi sahi taunakre masigi manungda Tripura khaktada yana warol ahum sahi taunakre mangna yana warol asina lamdam asina santi purakpada chauna mateng organi haiki Kendra Sarkar Tripura Sarkar NLFT amasung ATTF na nakal ahungi oiba santi gi chukti ama tha asigi marida Naidilida Griha Mantri Amit Shah na sabapati oidana pangtopa thoram amada sahi taunakibani Kendra gi Haksil Raja Mantri Pratap Rao Yadav na ngasi Naidilida Tobacco Free Youth Campaign 2.0 hokdokre thoromda wangang bada mantri hai campaign asigi kuthang da miyam na hidak mana chabana haksang da soliba adugi matang da miyam bu bahap tahna bani Bharat da sahi kudingi hidak mana chabadigi miyoi lak tara humdoi rom siri mantri hai cancer laina khak natana hidak mana chabana atopa laina kaya nanghalli Manghai hidak mana sinadaba mirol ama semna bagidamak naha singi thawdang yamna maru oi hawgolagiba naha sing asi laibak asigi tungi yumbi oi batanatana sarkar asina Bharat pu hidak mana sizinadaba laibak ama ohenaba honari Thauramdugi saruk ama oina Sri Pratap Rao Jadab na laibak sinba thungmada lairiba medical college singda cessation center hangdoki naha singi marakta hidak mana sinaba thingnaba handakta Kendra Sarkar Raija amasung Union Territory singda advisory thakrabani Kendra gi Shiksha Mantraloy amasung Haksel Mantraloy na punna kusamaduna Raija amasung Union Territory singi Chief Secretary singda advisory thaduna Tobacco Free Educational Institution Guidelines and Manual mapung phana chanhanaba khangan kiba laikhrabani Aroibada Maruiba Pau Manipura Operation Togduna Angang Unabagi Chang Yamna Wangliba si Makata na Hantan Bagi Tangai Padabal Lay Haina Haksel Mantri Dr. Sapam Ranjan Singh na Pongtokre
Leibak sinba tungmada chathariba Swachhata Hi Seva campaign gi saruk ama oina Raija sigi tongan jila singdasu lu nan bagi thoram sing pangthokli. Med bibak na hairi Manipur yauna awang nongpok Raija khara amasung kha bhar ki mafam kyada lagliba numit kharani asida akhak arau ga loinana nong chugani. Tripura da National Liberation Front of Tripura amasung All Tripura Tiger Force ki myoi changwa hena sarkar da changjarakre amasung kendra gi haksal Raija Mantri Pratap Rao Jadab na ngasi Nai Delhi da Tobacco Free Youth Campaign 2.0 hokdokre. Paulo Jare.